horror web series Thawai Sanabagi behind the scene. ꯑꯩꯗꯤ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩꯗꯤ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯅꯕꯅꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯅꯕꯅꯤ ꯈꯟꯗꯨꯅ ꯂꯥꯏ ꯇꯤꯟꯒꯤ ꯄꯣꯠꯆꯩ ꯈꯔ ꯊꯥꯗꯣꯛꯏ ꯆꯤꯡꯒꯣꯡꯗ ꯆꯠꯇꯨꯅ ꯂꯥꯏ ꯇꯤꯟꯒꯤ ꯄꯣꯠꯆꯩ ꯈꯔ ꯊꯥꯗꯣꯛꯏ ꯄꯣꯠꯆꯩ ꯈꯔ ꯊꯥꯗꯣꯛꯎꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯆꯟꯅꯨꯄꯤꯒꯤ ꯐꯤ ꯂꯧꯏ ꯍꯥꯏꯗꯅ ꯂꯣꯏ ꯌꯥꯔꯦ ꯂꯦꯞꯄꯣ ꯂꯦꯞꯄꯣ ꯅꯪꯅ ꯃꯪꯒꯤꯗ ꯁꯤꯔꯤꯕ ꯃꯔꯥꯟꯗꯣ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯅꯤ ꯃꯪꯒꯤꯒ ꯁꯤꯔꯤꯕ ꯃꯔꯥꯟꯗꯣ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗ 자꾸 호거든요. 너 짜고 자꾸 빨리 왜 나가? 양화는 뭐 이거. 밤들어. 바틀로 봐. 와나 버틸로. 어서 봐가. 다들 한번 잡고. 잠깐만. 손. ꯑꯩꯅ ꯐꯤ ꯑꯗꯨ ꯄꯨꯈꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟ ꯅꯪ ꯄꯤꯕ ꯉꯝꯕ꯭ꯔꯥ? ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟ ꯅꯪ ꯄꯤꯕ ꯉꯝꯕ꯭ꯔꯣ? ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅ ꯁꯪ ꯎꯍꯧ. 밤바디 밤거지. 밤바디 모라 안다 밤비로 먹어. 혹시 밤에 어디 다지? 이때마. 이bun아 아무튼 연결 시bun아 공남이 이행해. 헬로 뭐라 빌더원. 이봉아 라이 갔다 버기 농식 아이 갖다 본 웅칫 아이지 뭐 다음에 빅터 돌레이 빅터 이bunga lại. Ma, cái gì ibunga lại? 수사해야 되나? 이슈라 애다나 이슈 exam 파전 떠오름으로. 이슈보 exam 파전에 떠오름으로 아우 누가래면 Ông ngoài mấy bụi bụi. 레카이 솜놈 들락비요 레카이 까나까나 레게 솜놈 들락비요 레카이 들락비요 쌍해 미암 쌍해 핑나 쌍해 매한 분은 멍 들락비요 반도 올려비우 반도가 짜이토 숨는 데까지는 그냥 부들 카는데 야.